ahongai kurai ahongai directagi nupa macha ama khangembam asok haidana khangembam narani macha no pasina cheni haina ubi khraga de matungda aikoi si mogi pau handokpa khotokpa amata yum manungi mi yam ta laktabadagi khoji Porampad police station da women police station da aikoina case ama missing case ama register toy adugi matungda aikoi police ki team amaga loina raga makoina lotna lai hariba yangang pokpigi hoji incident se thoiba mafam sida koi police ka loina raga angang ani sithi ba chadugune du onu mitu da lai thibadagi phangakide adugi matungda asagi akoi election gi result ki matang adagi akoi ngasagi yauksangi kumai lakpa sigi mayam si oidna leibadagi asagi yausang matungda amuk hariba potsi akoi police ka loina raga sagi sigum bakpotse moi thibi ki thabak se musata sena lairinge matam suda yausanggi ni chanlo or mani tarik kun sigi numidang pung 13 mukta buda nupi macha se nomoina ka paga halam me haidana ko Porampad police station degi ko da report ma pibire sigi daisda koina haijaningi si sigumba thodok si mamang da su thokiba laire yam toina sudum toe aduga top state mayam bada su hariba sigumba thodok si thokpa matamda tungda amuhana thoktanaba haidar karigumba step kharadi dum lohning ba haidar koina ngasai so koina lauraga dum chatpada dum haijare se hadi yaragadi sumba se akogi angang akogi mangriba angang ichasidi mangjagra sunu kaisu kaide mayam gudamukta ko sacrifice tawrasa adubu manna example mo horaga sai matungda sigumba yamna tamthiba drastic oiba henas oiba sigumba thodok mayam sa amuhana tholaktanaba akogi government ki taraf tagi adigi judiciary gi maikai dagi sigumba se yaragadi capital punishment hadi death punishment gum pibiraga mayam da example ama set to biraga matungda sigi thabak se amuhana sigumba se akoi laibak se da sigumba adi tahaidabo akogi miyoi bagi punsi sibu pura tumit kang dona heta pet long melaga hatpa yabagi mongda sumana tobo thodok sing se matungda amuhana tadanaba government ki maikai dagi su aduga ikona mu appeal tawjaningi sina lairiba CSO sing akogi NGO sing mayam adagi laikai gi club sing mamang de koina pau su pi hodre manam de hojik si yausang matam moi bane yausangi mayam da loina mangse adu gi irang da loina lairam gani khanjabani na koi matam da so koina adi matam chana su pau du pi hodre adu bo hojik ti yausang du loiram kumai harau su loirabane na hojik de sigi no si matang sida mayam punna amutang sagar binaraga even ima ka thelgi oyasu nupi maruki oyasu mera pami mayam odasu hom jaga sing da koina haina ru to bidana sagi kitang hadi wakat mi pham gum khar phambiraga sigi keno si kitang judgment si kitang thuna koi verdict si kitang thuna phangna bo na bada yamna mateng pangbiu habis kaimta na te justice to ne kona pamjari se adada ngasagi imung manung wa hore ko le haidana akoigi government ke side dagi government na si matik sai haidana pirapa compensation adu kasu kaide dum akoi imung manung dum ya honjagani aduga akoigi side gi ona JSC gi side gi ona imung manung gi side gi ona di hariba compensation bibiu hana du kan tala ro maram ja akoi dum pamjari justice ke tane